ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯝꯐꯥꯅ ꯏꯕꯨꯡꯉꯣ ꯏꯃꯥꯁꯦ ꯏꯃꯧ ꯎꯍꯜꯂꯔꯣꯏ ꯈꯜꯂꯕꯣ ꯕꯤꯔꯦꯟꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯩꯈꯣꯏꯁꯤ ꯑꯁꯨꯝꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯨꯛꯁꯨ ꯅꯠꯇꯦ ꯋꯥꯈꯜ ꯈꯔꯗꯤ ꯈꯟꯐꯝ ꯊꯣꯛꯏꯀꯣ ꯑꯁ ꯆꯥꯛ ꯆꯥꯔꯤꯁꯦ ꯆꯥꯐꯝ ꯑꯝꯇ ꯈꯪꯗꯦ ꯅꯪꯗꯤ ꯆꯥꯔꯤꯉꯩꯗ ꯉꯥꯡꯍꯧꯗ꯭ꯔꯗꯤ ꯃꯇꯝ ꯐꯪꯗꯤꯌꯦ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯍꯌꯦꯡ ꯊꯕꯛ ꯌꯥꯝꯃꯦ ꯑꯩ ꯄꯣꯊꯥꯎꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯦꯟ ꯑꯗꯣ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯂꯥꯡꯂꯦꯟ ꯍꯌꯦꯡꯗꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯂꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯂꯩꯔꯤ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯥꯟꯖ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯌꯥꯝꯕꯨ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨꯀꯣ ꯑꯗꯨꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨꯀꯣ ꯑꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯅ ꯂꯩꯖꯔꯒꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯜꯂꯒ ꯂꯥꯡꯂꯦꯟ ꯑꯗꯨ ꯇꯨꯝꯊꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯣ ꯑꯗꯨꯝꯅ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯍꯦꯜꯂꯛꯄ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯑꯗꯣ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯣꯝꯗꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯝꯕꯤꯔꯝꯃꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯄꯨꯔꯦꯟ ꯃꯥꯒꯤ ꯑꯋꯥꯕ ꯇꯥꯔꯣ ꯍꯥꯏꯅ ꯇꯝꯈꯤꯕꯅ ꯑꯋꯥꯕꯗꯨ ꯇꯥꯔꯤꯗꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯂꯣꯌꯣꯡꯕ ꯖꯣꯟ ꯃꯈꯣꯏ ꯐꯨꯅꯔꯝꯕ ꯑꯗꯨ ꯄꯨꯔꯦꯟ ꯃꯗꯨ ꯎꯔꯝꯃꯤ ꯂꯣꯌꯣꯡꯕ ꯊꯥꯡꯅ ꯊꯤꯟꯈꯤꯒꯗꯧꯔꯦ ꯍꯦꯛ ꯎꯕꯒ ꯄꯨꯔꯦꯟ ꯑꯗꯣ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯊꯥꯡꯒꯤ ꯃꯇꯣꯟ ꯑꯗꯨ ꯄꯨꯔꯦꯟꯒꯤ ꯃꯄꯨꯛꯇ ꯊꯤꯟꯈꯤꯔꯝꯃꯤ ꯄꯨꯔꯦꯟ ꯑꯋꯥꯕ ꯃꯩꯆꯥꯛ ꯑꯗꯨ ꯈꯥꯡꯂꯒ ꯂꯣꯌꯣꯡꯕ ꯄꯨꯔꯦꯟ ꯑꯗꯣ ꯂꯩꯃꯥꯏꯗ ꯑꯗꯨꯃꯛ ꯍꯩꯊꯈ꯭ꯔꯦ ꯄꯨꯔꯦꯟꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯣꯌꯣꯡꯕ ꯃꯥꯗꯤ ꯏꯉꯛꯉꯛꯈ꯭ꯔꯦ ꯃꯍꯥꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯄꯨꯔꯦꯟ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯅꯪ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯖꯣꯟ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯤꯉꯣꯟꯗ ꯊꯥꯡꯅ ꯊꯤꯜꯂꯨꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯄꯨꯔꯦꯟꯗꯣ ꯑꯋꯥꯕ ꯈꯣꯟꯖꯦꯜꯗ ꯂꯣꯌꯣꯡꯕ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯅꯨꯄꯥ ꯃꯥꯟꯗꯕ ꯂꯣꯌꯣꯡꯕ ꯑꯆꯥꯛꯄ ꯈꯣꯟꯖꯦꯜꯗ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯎꯠꯂꯤꯁꯦ ꯅꯪ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯦ ꯍꯥꯏꯕꯅꯦ ꯄꯨꯔꯦꯟ ꯑꯗꯣ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯏ ꯂꯣꯌꯣꯡꯕ ꯊꯥꯡꯁꯤ ꯂꯧꯊꯣꯛ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯊꯥꯡꯁꯤ ꯂꯧꯊꯣꯛ ꯂꯣꯌꯣꯡꯕ ꯑꯗꯨ ꯄꯨꯔꯦꯟ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯗꯨꯃꯛ ꯑꯗꯨꯝ ꯇꯧꯏ ꯂꯣꯌꯣꯡꯕꯅ ꯇꯧꯗꯨꯅ ꯄꯨꯔꯦꯟ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏ ꯂꯩꯅꯥꯅ ꯏꯌꯥꯝꯕꯣ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯇꯥꯃꯣ ꯒꯥꯔꯤꯗꯣ ꯈꯔ ꯀꯟꯅ ꯊꯧꯋꯣ ꯂꯣꯌꯣꯡꯕ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯣ ꯑꯔꯩꯕ ꯁ꯭ꯄꯤꯗꯇ ꯊꯧꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯄꯨꯔꯦꯟ ꯃꯥꯕꯨ ꯏꯃꯔꯖꯦꯟꯁꯤꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯌꯧꯔꯛꯏ ꯂꯥꯡꯂꯦꯟ ꯃꯥꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯄꯒ ꯄꯨꯔꯦꯟ ꯑꯗꯨꯁꯨ ꯏꯃꯔꯖꯦꯟꯁꯤꯗ ꯄꯨꯁꯤꯟꯈꯤꯕꯒ ꯃꯥꯟꯅꯈ꯭ꯔꯦ ꯄꯨꯔꯦꯟꯒꯤ ꯄꯥꯎ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯁꯨ ꯇꯥꯔꯤ ꯊꯨꯅ ꯑꯗꯨꯃꯛ ꯌꯧꯔꯛꯏ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯡꯂꯦꯟ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯂꯩꯔꯤꯕ ꯑꯗꯨ ꯂꯩꯐꯝ ꯑꯃ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯥꯟꯖ ꯑꯣꯏꯔꯤꯕ ꯃꯍꯥꯛꯄꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ ꯑꯁ ꯉꯥꯏꯕꯨ ꯉꯥꯏꯔꯗꯤ ꯂꯥꯛꯇꯕꯖꯥꯠꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯉꯥꯏꯅ ꯃꯥꯒꯤ ꯃꯊꯧꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯇꯥꯏꯃꯤꯡ ꯐꯥꯎꯕꯗ ꯂꯥꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯆꯠꯈꯤꯗ꯭ꯔꯦ ꯂꯥꯡꯂꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯄꯨꯔꯦꯟꯒꯤ ꯃꯃꯥ ꯇꯝꯐꯥ ꯑꯗꯣ ꯂꯥꯡꯂꯦꯟꯒ ꯊꯦꯡꯅꯔꯦ ꯏꯃꯥꯁꯦ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯍꯩꯃꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯅꯪꯁꯨ ꯁꯤꯗ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯏꯃꯥꯁꯤ ꯑꯗꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯤꯗ ꯂꯩꯕꯤꯔꯝꯃꯤꯁꯤꯕꯣ ꯏꯕꯦꯝꯃ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯁꯦ ꯏꯃꯥꯁꯤ ꯅꯣꯏ ꯌꯥꯝꯕꯨꯡꯗꯣ ꯑꯁꯤ ꯍꯥꯏꯅ ꯋꯥꯐꯝ ꯈꯔ ꯁꯝꯂꯞꯅ ꯍꯥꯏꯔꯝꯃꯤ ꯂꯥꯡꯂꯦꯟ ꯑꯗꯨꯗꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎ ꯇꯨ ꯆꯨꯡꯈꯤ
ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯔꯦꯟ ꯃꯥꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯂꯣꯌꯣꯡꯕꯅ ꯏꯚꯥꯏꯗꯣ ꯅꯥꯕ ꯐꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯈꯪꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯇꯥꯃꯣꯅꯁꯨ ꯍꯥꯏꯗ꯭ꯔꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯕꯨꯗꯤ ꯐꯔꯦ ꯌꯥꯝꯕꯨꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕ ꯃꯥꯜꯂꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯐꯕꯗꯤ ꯐꯒꯠꯂꯛꯑꯕꯅꯤ ꯏꯚꯥꯏꯗꯨꯁꯨ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯐꯖꯅ ꯑꯗꯨꯝ ꯂꯤꯊꯣꯛꯄ ꯌꯥꯕꯗꯨꯕꯨ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯕ ꯍꯩꯇ꯭ꯔꯤꯖꯥꯠꯂꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯗꯤ ꯀꯩꯕꯨ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ ꯍꯥꯏꯗꯨꯅꯤ ꯀꯩꯕꯨ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯗꯣ ꯖꯣꯟ ꯍꯥꯏꯕ ꯃꯍꯥꯆꯟꯗꯥꯜꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯒꯦ ꯌꯥꯔꯤꯁꯦ ꯑꯗꯨꯗ ꯀꯣꯛ ꯃꯆꯥꯗꯣ ꯊꯥꯗꯧꯔꯅꯨ ꯉꯥꯎꯅꯕꯅꯤ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯗ ꯀꯣꯛ ꯊꯥꯗꯔꯒ ꯑꯗꯨꯒ ꯖꯣꯟꯗꯨꯗꯤ ꯑꯩꯅ ꯐꯨꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡꯒ ꯆꯞ ꯃꯥꯟꯅꯕ ꯏꯃꯨꯡꯅꯤ ꯅꯣꯏ ꯌꯥꯝꯕꯨꯡꯉꯩꯒꯤ ꯏꯃꯨꯡꯗꯤ ꯑꯗꯨꯗ ꯈꯠꯅꯕ ꯍꯧꯔꯗꯤ ꯀꯩꯗꯧꯅꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯐꯔꯦꯅ ꯑꯗꯨꯅ ꯃꯥꯗꯤ ꯃꯇꯤꯛ ꯍꯦꯛꯆꯦ ꯃꯗꯨꯏ ꯃꯤꯗꯣ ꯐꯔꯦꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯃꯗꯨꯏ ꯃꯤ ꯃꯥꯟꯗꯕꯗꯨꯒꯤ ꯋꯥ ꯍꯥꯏꯅꯔꯒ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯁꯤ ꯀꯩꯅꯣ ꯇꯥꯃꯣ ꯀꯔꯤ ꯃꯇꯥꯡꯅꯣ ꯅꯪ ꯑꯩꯕꯨ ꯀꯔꯝꯕ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯎꯔꯤꯒꯦ ꯂꯩꯅꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯈꯛ ꯂꯧꯈꯠꯂꯛꯎꯗꯅ ꯑꯗꯨꯒ ꯍꯥꯏꯅꯁꯤ ꯑꯗꯨ ꯉꯥꯏꯈꯣ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯉꯔꯥꯡ ꯇꯥꯃꯣꯅ ꯅꯪ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯤ ꯍꯥꯏꯅ ꯀꯩꯒꯤꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯂꯣꯌꯣꯡꯕꯗꯣ ꯈꯟꯖꯥꯟꯅꯅ ꯑꯩꯅ ꯉꯔꯥꯡ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯗꯤ ꯄꯨꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯀꯩꯅꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯌꯥꯝꯕꯨꯡꯅ ꯂꯩꯔꯤꯗꯤ ꯁꯤꯖꯗꯅꯦ ꯑꯗꯨꯒ ꯅꯪꯅ ꯉꯔꯥꯡ ꯆꯠꯂꯤꯗꯨꯅ ꯔꯥꯖꯇꯅꯦ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯀꯩꯒꯤꯅꯣꯗꯣ ꯏꯃꯥ ꯏꯕꯦꯝꯃ ꯄꯥꯎꯗꯤ ꯊꯣꯛꯑꯦ ꯉꯔꯥꯡꯁꯦ ꯑꯩꯅ ꯁꯤꯖꯗ ꯆꯠꯂꯤꯗꯨꯅꯅꯦ ꯍꯌꯦꯡꯁꯦ ꯄꯨꯔꯦꯟ ꯅꯥꯕ ꯐꯔꯒ ꯌꯨꯝꯗ ꯄꯨꯊꯔꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯆꯠꯄ ꯑꯗꯨꯒ ꯔꯥꯖꯇ ꯆꯠꯂꯤꯗꯨꯅ ꯀꯣꯛꯁꯦ ꯈꯔ ꯉꯥꯎꯕ ꯑꯗꯨꯒꯤ ꯆꯠꯄ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯗꯤ ꯋꯥꯈꯜ ꯐꯔꯨꯔꯦ ꯅꯪꯗꯤ ꯀꯩ ꯍꯥꯏꯅ ꯐꯔꯤꯕ ꯁꯨꯝ ꯂꯩꯗꯅ ꯑꯗꯨꯏ ꯋꯥꯈꯜꯗ ꯑꯣ ꯌꯥꯔꯤꯁꯦ ꯇꯨꯝꯕ ꯊꯦꯡꯉꯦ ꯅꯪꯁꯨ ꯑꯗꯣ ꯉꯁꯤꯗꯤ ꯇꯨꯝꯕ ꯊꯦꯝꯕꯤꯔꯣꯏꯗ꯭ꯔꯣ ꯑꯗꯨꯕꯨ ꯀꯩꯅꯣ ꯊꯦꯝꯗꯣꯛꯑ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯄꯨꯔꯦꯟꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯥꯕ ꯐꯈ꯭ꯔꯦ ꯄꯨꯔꯦꯟꯒꯤ ꯌꯨꯝꯗꯅꯤ ꯂꯥꯡꯂꯦꯟ ꯄꯨꯔꯦꯟꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏ ꯇꯝꯐꯥꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯂꯥꯛꯏꯔꯣ ꯐꯝꯃꯨ ꯐꯝꯃꯨ ꯁꯤꯗ ꯍꯣꯏ ꯏꯃꯥꯁꯤ ꯑꯩ ꯌꯥꯝꯕꯨꯡꯒꯤ ꯑꯅꯥꯕ ꯍꯪꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯑꯗꯣ ꯄꯨꯔꯦꯟ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯏ ꯕꯨꯡꯉꯣ ꯅꯪꯒꯤ ꯑꯅꯥꯕ ꯍꯪꯕ ꯃꯤ ꯂꯥꯛꯏꯅꯦ ꯏꯕꯦꯝꯃ ꯆꯪꯉꯣ ꯆꯪꯉꯣ ꯀꯩꯝꯇ ꯀꯣꯏꯒꯅꯨꯀꯣ ꯄꯨꯔꯦꯟ ꯑꯗꯨꯁꯨ ꯐꯃꯨꯡꯗ ꯐꯝꯕꯣꯏ ꯀꯩꯕꯣꯏ ꯂꯩꯔꯝꯕꯅꯤ ꯂꯥꯡꯂꯦꯟ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯁꯦꯝꯃꯤ ꯑꯗꯨꯒ ꯑꯣ ꯂꯥꯡꯂꯦꯟ ꯂꯥꯛꯏꯔꯣ ꯆꯪꯉꯣ ꯍꯦꯛꯇ ꯐꯝꯃꯣ ꯂꯥꯡꯂꯦꯟ ꯑꯗꯨ ꯂꯩꯔꯤꯕ ꯁꯣꯐꯥ ꯑꯃꯗ ꯐꯝꯊꯩ ꯏꯕꯦꯝꯃ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯏꯃꯥꯅꯦ ꯅꯈꯣꯏꯒꯤ ꯆꯥꯅꯕ ꯁꯦꯝꯂꯛꯀꯦ ꯌꯥꯔꯅꯤꯗ ꯏꯃꯥꯁꯤ ꯌꯥꯗꯦ ꯌꯥꯗꯦ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ ꯀꯩꯒꯤ ꯆꯥꯔꯣꯏꯗꯧꯔꯤꯅꯣ ꯆꯥꯒꯗꯧꯅꯤ ꯀꯨꯏꯔꯣꯏ ꯁꯠ ꯁꯦꯝꯂꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯃꯥ ꯑꯗꯨ ꯀꯨꯝꯊꯈ꯭ꯔꯦ ꯃꯃꯥ ꯑꯗꯨ ꯀꯨꯝꯈꯤꯕꯒ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯂꯥꯡꯂꯦꯟ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯋꯥ ꯉꯥꯡꯂꯛꯏ ꯏꯌꯥꯝꯕꯣ ꯑꯩꯁꯦ ꯌꯥꯝꯅ ꯇꯧ ꯉꯝꯕꯤ ꯇꯥꯔꯕ꯭ꯔꯣ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯅꯨꯄꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯑꯁꯤ ꯌꯧꯅ ꯅꯨꯄꯤ ꯑꯩꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯏꯁꯦ ꯄꯨꯔꯦꯟ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯕꯨ ꯃꯥ ꯃꯈꯣꯟꯗꯤ ꯊꯣꯛꯍꯟꯗꯦ ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯅꯪꯅ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯨꯏ ꯍꯥꯏꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯉꯤ ꯄꯨꯔꯦꯟ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯍꯩ ꯀꯩꯒꯤ ꯅꯨꯃꯤꯠꯇꯒꯤ ꯅꯨꯄꯤ ꯇꯥꯔꯤꯅꯣ ꯏꯌꯥꯝꯕꯣ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ ꯑꯩꯅꯕꯨ ꯅꯪ ꯅꯨꯡꯁꯤꯗꯦ ꯍꯥꯏꯈꯤꯕ꯭ꯔꯣ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯏꯌꯥꯝꯕꯣ ꯂꯥꯡꯂꯦꯟ ꯑꯗꯣ ꯄꯨꯔꯦꯟ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯈꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯀꯨꯝꯍꯩ ꯑꯗꯣ ꯉꯥꯏꯍꯥꯛꯇꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯞ ꯂꯦꯞꯄꯤ ꯀꯩꯅꯣ ꯁꯣꯔ ꯐꯨꯟꯒꯦ ꯇꯧꯏꯃꯤ ꯅꯪꯕꯣ
ꯑꯩꯕꯨ ꯅꯥꯔꯤꯕ ꯃꯤꯅꯦꯃꯤ ꯍꯥꯜꯂꯒꯦ ꯍꯥꯏꯔꯣ ꯂꯥꯡꯂꯦꯟ ꯑꯗꯣ ꯈꯪꯊꯥ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯑꯩꯗꯤ ꯍꯔꯥꯎꯃꯟꯗꯅ ꯀꯥꯎꯊꯣꯛꯎꯔꯦ ꯇꯝꯐꯥꯅ ꯀꯩ ꯀꯥꯎꯅꯔꯒꯦ ꯀꯩꯝꯇ ꯀꯥꯎꯔꯨꯅꯨ ꯅꯣꯏ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯗ ꯂꯥꯡꯂꯦꯟꯗꯤ ꯏꯀꯥꯏꯕ ꯑꯃꯕꯨ ꯌꯥꯎꯔꯦ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯏꯃꯥ ꯕꯕꯥꯗꯤ ꯅꯄꯥꯒ ꯌꯨꯝꯗ ꯂꯩꯕ ꯍꯩꯕ ꯃꯤ ꯅꯠꯇꯦꯗ ꯆꯦꯛꯀꯣꯟꯗꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯆꯦꯛ ꯁꯦꯝꯅꯕ ꯀꯩꯅꯣꯃ ꯌꯥꯗ꯭ꯔꯦꯅ ꯆꯠꯈꯤꯕꯅꯤ ꯂꯥꯡꯂꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒ 이베마 세세 그리 아무도 칼로누고 사세 탁실로세 ꯍꯣꯏ ꯏꯃꯥꯁꯤ ꯂꯥꯡꯂꯦꯟ ꯑꯗꯣ ꯆꯥ ꯈꯔ ꯊꯛꯑꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯍꯦꯛ ꯆꯠꯈꯤꯕꯒ 이붕어 ꯑꯁꯦ 이마ꯅ ꯌꯥꯏꯀꯣ 이마ꯅ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯁꯣꯏꯍꯟꯕ ꯌꯥꯗꯦ ꯁꯣꯏꯍꯟꯒꯅꯨꯀꯣ ꯁꯣꯏꯅꯤꯀꯣ ꯃꯃꯥ ꯇꯝꯐꯥ ꯑꯗꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯄꯨꯔꯦꯟ ꯑꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯁꯣꯝꯗꯅ ꯒꯤꯇꯥꯅ 이베마 이마 ngасꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯗꯨꯒ ꯏꯀꯥꯏꯕ ꯑꯗꯨꯁꯨ ꯏꯀꯥꯏꯒꯅꯨꯀꯣ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯅꯣꯗꯨꯕꯨ ꯏꯃꯥ ꯅꯪꯒꯤ ꯈꯪꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯗꯨ ꯍꯪꯉꯤꯗꯨꯅ ꯈꯪꯍꯧꯅꯤꯗꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯀꯦ ꯇꯧꯕꯅꯤꯗ ꯂꯩꯌꯦꯅ ꯈꯜꯂꯣ ꯑꯗꯨꯏ ꯋꯥꯗꯤ ꯍꯩꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯌꯦꯛ ꯊꯣꯛꯄ꯭ꯔꯥ ꯑꯗꯨ ꯑꯗꯥ ꯂꯣꯏꯅ ꯍꯪꯗꯣꯏꯅꯤꯅꯦ ꯍꯌꯦꯡ ꯀꯣꯟꯅ ꯌꯦꯛ ꯑꯇꯩ ꯑꯇꯩ ꯊꯣꯛꯑꯝꯃꯣ ꯍꯥꯟꯅ ꯈꯪꯍꯧꯕꯁꯤꯅ ꯁꯣꯏꯗ꯭ꯔꯕꯅꯤꯅꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯍꯣꯏ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈꯤ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯄꯨꯔꯦꯟ ꯎꯅꯔꯤ ꯂꯥꯡꯂꯦꯟꯅ ꯅꯪ ꯆꯍꯤ ꯀꯌꯥꯗ ꯌꯨꯝ ꯄꯥꯟꯒꯦ ꯈꯜꯂꯤꯅꯣ ꯌꯨꯝ ꯄꯥꯟꯕꯩ ꯋꯥꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯔꯦꯗ ꯑꯗꯨꯗ ꯄꯥꯈꯪ ꯑꯣꯏꯕꯤ ꯄꯨꯟꯁꯤꯁꯦ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗꯗꯤ ꯐꯪꯉꯣ ꯍꯥꯏꯕ ꯌꯥꯗꯦꯅꯦ ꯑꯗꯨꯏ ꯁꯨꯝ ꯂꯩꯔꯤꯕꯖꯥꯠꯅꯦ ꯑꯩꯁꯦ ꯑꯩꯅ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯑꯣꯏꯗ꯭ꯔꯤꯕꯣ ꯑꯩꯕꯨ ꯅꯪꯒꯤ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯍꯌꯦꯡ ꯅꯅꯥꯛꯇ ꯂꯩꯔꯕ ꯀꯥꯟꯗ ꯌꯥꯝꯕꯨꯡꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯑꯩꯒꯤ ꯂꯟ ꯑꯣꯏꯗꯣꯏꯅꯤ ꯊꯥꯖꯗꯦ ꯑꯩꯁꯨ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯑꯁꯥꯁꯨ ꯇꯧꯗꯦ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩ ꯈꯪꯂꯁꯨ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊꯗꯨꯗꯤ ꯑꯩ ꯈꯪꯂꯨꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯑꯣꯡꯅ ꯑꯩꯕꯨ ꯂꯥꯏꯅ ꯅꯨꯡꯁꯤꯕꯟꯗꯤ ꯑꯣꯏꯅ ꯊꯝꯕꯤꯔꯦ ꯑꯗꯨꯁꯨ ꯅꯨꯡꯁꯤꯕꯟꯗꯤꯗ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯅꯨꯡꯁꯤꯕꯟꯗꯤꯒꯤ ꯁꯣꯁꯦ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯃꯥꯡꯍꯟꯈ꯭ꯔꯕꯅꯦ ꯌꯥꯝꯕꯣꯡ ꯑꯩꯒꯤ ꯅꯨꯡꯁꯤꯕꯟꯗꯤꯗ ꯄꯨꯟꯁꯤꯒꯤ ꯂꯩꯕꯤꯌꯨꯀꯣ ꯑꯩꯁꯨ ꯌꯥꯝꯕꯣꯡ ꯅꯨꯡꯁꯤꯕꯟꯗꯤ ꯁꯣꯁꯦ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯄꯥꯏꯕ ꯉꯝꯖꯒꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯣꯡꯗꯁꯨ ꯂꯩꯗꯦ ꯌꯥꯝꯕꯣꯡꯕꯨ ꯅꯨꯡꯁꯤꯕꯩꯅꯦ ꯑꯗꯨꯁꯨ ꯅꯨꯡꯁꯤꯃꯜꯂꯦ ꯌꯥꯝꯕꯣꯡ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯩꯅꯦ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯃꯥꯁꯨ ꯂꯝ ꯍꯦꯜꯂꯤꯁꯦ ꯄꯨꯔꯦꯟ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯗꯨꯅ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯗꯤ ꯑꯩꯒꯤꯗꯃꯛ ꯀꯞꯄꯤꯅꯕ ꯄꯤ ꯂꯩꯈꯤꯗ꯭ꯔꯣ ꯌꯥꯔꯦ ꯀꯞꯂꯅꯣꯕꯁꯦ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏꯕ ꯌꯥꯝꯕꯨꯡꯒꯤ ꯁꯅꯥ ꯀꯩꯕ ꯍꯧꯖꯤꯛꯀꯤ ꯃꯤꯡꯗꯣ ꯑꯃꯨꯛꯇꯒ ꯀꯧ ꯄꯨꯔꯦꯟ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯍꯣꯏ ꯌꯥꯝꯕꯨꯡꯒꯤ ꯁꯅꯥ ꯌꯥꯝꯕꯨꯡꯒꯤ ꯊꯋꯥꯏ ꯌꯥꯝꯕꯨꯡꯒꯤ ꯄꯨꯝꯅꯃꯛ ꯌꯥꯔꯕ ꯑꯗꯨꯑꯣꯏꯔꯗꯤ ꯌꯥꯝꯕꯨꯡ ꯂꯥꯡꯂꯦꯟ ꯑꯗꯣ ꯌꯥꯝꯕꯨꯡ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯦꯟꯒꯤ ꯃꯊꯥꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯀꯣꯟꯈ꯭ꯔꯦ ꯄꯨꯔꯦꯟ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯣ ꯃꯤꯀꯨꯞ ꯈꯔꯗꯤ ꯂꯩꯔꯤꯕ ꯄꯣꯁ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯅꯗꯦ ꯄꯨꯔꯦꯟꯅ ꯇꯞꯅ ꯌꯨꯝꯗ ꯍꯜꯂꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯂꯥꯡꯂꯦꯟ ꯑꯗꯣ ꯍꯧꯖꯤꯛꯇ ꯋꯥꯈꯜꯂꯛꯏ ꯄꯨꯔꯦꯟ ꯃꯥꯒꯤ ꯃꯊꯥꯅꯨꯡꯗꯩ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯍꯣꯏ ꯌꯥꯝꯕꯨꯡ ꯍꯜꯂꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯁꯨ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ
ꯄꯨꯔꯦꯟ ꯃꯥꯒꯤ ꯌꯨꯝꯗꯅꯤ ꯗ꯭ꯔꯥꯋꯤꯡ ꯔꯨꯝ ꯑꯗꯨꯗ ꯃꯃꯥ ꯇꯝꯐꯥ ꯑꯗꯨ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯄꯨꯔꯦꯟ ꯑꯗꯨꯁꯨ ꯏꯃꯨꯡ ꯇꯝꯅ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯇꯝꯐꯥ ꯑꯗꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯥ ꯇꯝꯐꯥ ꯑꯗꯨ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯀꯧꯔꯛꯏ ꯕꯨꯡꯉꯣ ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯥ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯄꯨꯔꯦꯟ ꯑꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯏ ꯏꯃꯥꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯄꯨꯔꯦꯟ ꯑꯗꯨ ꯃꯃꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯩ ꯇꯝꯐꯥꯗꯣ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥꯕꯨ ꯀꯩ ꯌꯧꯔꯕ ꯀꯩ ꯂꯝ ꯆꯠꯂꯨꯔꯒꯦꯕ ꯏꯆꯥꯕꯨ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯄꯨꯔꯦꯟ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯦ ꯑꯗꯨꯃꯛ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯔꯣꯅꯥꯜ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤꯗ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯔꯣꯅꯥꯜꯗꯣ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯑꯣꯗꯅ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯕ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯤ ꯏꯃꯥꯁꯦ ꯁꯤ ꯍꯥꯏꯔꯣꯕ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣꯗꯣ ꯅꯪ ꯑꯪꯀꯜ ꯔꯥꯖꯦꯟꯒꯤꯅꯦ ꯃꯆꯥ ꯂꯥꯡꯂꯦꯟꯗꯣ ꯏꯃꯧ ꯑꯣꯏꯅ ꯍꯥꯏꯅꯔꯨꯔꯒꯦ ꯅꯪꯅ ꯍꯥꯏꯕ ꯏꯀꯥꯏꯔꯁꯨ ꯄꯨꯔꯦꯟꯗꯣ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯏꯃꯥ ꯅꯪ ꯍꯥꯏꯗꯨꯕꯣ ꯀꯥꯏꯗ ꯏꯃꯧꯅꯣ ꯃꯥꯗꯤ ꯑꯩꯒꯤ ꯏꯆꯟꯒꯨꯝꯕꯤꯅꯤ ꯑꯗꯣ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯁꯤꯗ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯛꯈꯤꯒꯦꯕ ꯍꯥꯏ ꯅꯨꯄꯥ ꯃꯆꯥ ꯐꯥꯒꯤ ꯇꯧ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯁꯦ ꯅꯪꯒꯤ ꯆꯍꯤꯗꯣ ꯀꯌꯥ ꯌꯧꯔꯦ ꯍꯥꯏꯕ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦ ꯆꯍꯤꯗꯣ ꯑꯅꯤ ꯊꯤꯕꯤꯗ ꯀꯌꯥ ꯌꯧꯔꯦ ꯀꯩꯅꯣ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤ ꯀꯩꯅꯣ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯁꯤꯗꯤ ꯑꯩꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ 30-31 ꯑꯗꯨꯃꯥꯏ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯏꯆꯥꯁꯦ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯅ ꯍꯣꯏ ꯅꯍꯥ ꯑꯣꯏꯔꯤ ꯐꯥꯒꯤ ꯇꯧꯅꯤꯁꯦ 이마기 이마우 부러덩니세 깸칼로라노 아이는네 아동 부러덩니 마담 그런 아이 배워니 하우직세 마담 그런 아무 아이 기다리 바이세 kuiri 미와노보 puren wa khara ase haina haina magi rum tamna changkhre mama adusu wa kari so hayaudre puren ado magi ka he yobaga langlen da phone tawri langlen adusu adum pairi yambo how yum yoraba hoi yore yum hek yobaga future na ne bokna ne ai bu ngai birame aduga discussion tawri kari matangge karamba topic no hus yummi wale aduna imau issue uninge sinidana yamongdi kai hairaba aina mu haire nasugi mama do matam khara lekhige haire e ado yam thuna purani hairame is aimon daga iral bibirame aidi hausi oirasu adum yare chahi se agang natre ado pakhang pusi se yam pamui aduini yambungna adumaina sum leiringai aidine angang khause expiry oikrani nangso ikai besing lida khrabo aini ikai na leradi yambungdi ai yoiba phangadro hoi siare ai hoini ikai re angang yaudrasi yaiko ado thamage ai sase amta fresh oirukhi hoi asi haina dana phone do thamna khre ani ando asamna namet adu so hokre tumina leiba haitaba ronandi ngangli ngai bu ngai adi lakta jani ko misha loyum bana nang nang basidi kaida hayone tumina leiba haita boy ne tawida samandana ai samayang kangli se chumna kangmana te ngangman badi kangmani ronana fazna hale noi sho adudi henmandro loyum bana hende ibungo hende ko wat bu walabani ronana as yari se kaina puren haibadudi sikhrazalo hojfau laktrisibo kamai tuksaino samandana lakni kidawge nangbo loyomba do wa ama khakni ningsinglakpagum wa ama hairi ai kawbu kawri purengi pawam tai chumro noi khangnarababa samandana khangdela kari pawno nupi ga chelabo as nangsu thokti purendo lohonglani hai ronana ngakna konaga nupi bu leire haibro loyambado ningsinglaptawna nupi dugi maming dubo langlen haiba samandana langlen haidi as ekhogi junior school gido khai ronana adode ekhoi mari de hana hongbase arke dana han khrene de
ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯕ ꯌꯥꯔꯦꯍꯦ ꯔꯣꯅꯥꯜ ꯑꯗꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯖꯕ ꯈꯛꯇꯅꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯃꯩꯆꯥꯛ ꯑꯃ ꯍꯧꯔꯤ ꯂꯥꯡꯂꯦꯟ ꯑꯗꯣ ꯔꯣꯅꯥꯅ ꯅꯨꯡꯁꯤꯖꯔꯛꯄꯅꯤ ꯍꯥꯏꯗꯣꯛꯄ ꯉꯝꯈꯤꯗꯕꯩꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯉꯝꯈꯤꯗꯅꯕ ꯂꯝꯕꯤ ꯑꯃ ꯂꯥꯛꯈ꯭ꯔꯦ